ꯑꯩ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤ ꯉꯥꯅꯨ ꯊꯣꯡꯕꯅ ꯑꯩꯅ ꯇꯧꯒꯦ ꯇꯧꯔꯒ ꯌꯦꯟꯅꯤ ꯉꯥꯅꯨꯗꯤ ꯅꯍꯥꯟ ꯊꯣꯡꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯉꯤ ꯅꯍꯥꯟꯒꯤ ꯃꯐꯝꯗꯨꯗꯅꯤ ꯃꯩꯈꯨꯅ ꯂꯣꯏꯔꯦ ꯌꯦꯟ ꯊꯣꯡꯕ ꯉꯥꯏꯕꯗ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨ ꯐꯤꯗ ꯌꯦꯡꯕꯗ ꯑꯊꯥ ꯃꯥꯜꯂꯤꯅꯦ ꯇꯥꯏ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯈꯪꯉꯕ ꯃꯥꯗꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯎꯞꯆꯜꯂꯒꯦꯔꯥ ꯎꯞꯁꯜꯂꯒꯦ ꯉꯁꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯊꯦꯡꯈꯔꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 10 ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯏꯟꯖꯥꯡ ꯑꯃꯒ ꯋꯥꯠꯂꯤ ꯊꯣꯡꯒꯗꯕ ꯕꯕꯥꯒꯤ ꯏꯟꯖꯥꯡ ꯂꯩꯇꯦ ꯌꯥꯔꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯩ ꯑꯗꯨ ꯆꯥꯔꯨꯔꯣ ꯆꯣ ꯉꯔꯥꯡꯁꯨꯅꯦ ꯅꯨꯡꯊꯤꯟꯗꯅꯦ ꯁꯨꯃꯥꯏꯅ ꯆꯥꯛ ꯂꯥꯝꯃꯒ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯁꯤꯅꯦ ꯃꯥꯅ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯕ꯭ꯔꯦꯗ ꯂꯧꯍꯜꯂꯨꯔꯒꯦ ꯆꯥꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯆꯞꯈꯤꯕꯗꯨ ꯌꯦꯡꯉꯨ ꯑꯗꯨꯅꯤ ꯃꯃꯥ ꯃꯄꯥꯅ ꯕꯥꯏꯛ ꯊꯧꯕ ꯀꯥꯟꯗ ꯌꯦꯡꯒꯗꯕꯅꯦꯕ ꯕꯤꯁꯀꯨꯠꯀ ꯍꯤꯟꯖꯥꯡꯒ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯃꯄꯥꯟ ꯂꯝꯗꯁꯨ ꯁꯤꯁꯨ ꯁ꯭ꯋꯥꯏꯗꯁꯨ ꯍꯧꯔꯦ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕꯅꯦꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯊꯦꯡꯉꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯕꯁꯤ ꯉꯥꯏꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯒ ꯆꯥꯒꯦ ꯇꯧꯔꯤ ꯑꯁꯤ ꯀꯨꯞꯆꯜꯂꯤꯃꯤ ꯃꯄꯥꯟ ꯊꯣꯡꯉꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯆꯥꯔꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯊꯦꯡꯉꯤ ꯃꯤ ꯑꯃꯇꯅꯤ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯄꯥꯏꯔꯝꯃꯣ ꯏꯁꯇꯦꯃꯥ ꯍꯧꯋꯦ ꯀꯔꯤꯗ ꯕꯗꯔꯕꯣꯔꯠ ꯆꯠꯂꯨꯕ ꯌꯥꯏꯅꯦ ꯗꯨꯋꯥ ꯈꯛ ꯌꯥꯎꯔꯨꯕ ꯑꯇꯩ ꯆꯠꯄ ꯉꯝꯗꯕ ꯀꯥꯏꯗꯅꯣ ꯕꯗꯔꯕꯣꯔꯠ ꯍꯥꯟꯅꯒꯤꯅꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤ ꯃꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯆꯥꯅꯉꯥꯏ ꯇꯧꯔꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯎꯔꯕꯗꯤ ꯊꯣꯡꯉꯤ
ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯆꯥꯛꯁꯦ ꯊꯕꯛ ꯁꯨꯅꯔꯤꯀꯥꯟꯗ ꯇꯣ ꯑꯩ ꯀꯨꯏꯔꯦ ꯐꯪꯗꯦ ꯃꯥꯜꯂꯦ ꯍꯧꯖꯤꯛꯐꯥꯎ ꯃꯤ ꯌꯥꯝ ꯃꯥꯡꯉꯤꯀꯣ ꯍꯟꯗꯛꯀꯥꯟꯁꯦ ꯃꯤ ꯃꯥꯡꯕ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯪꯀꯜ ꯗ꯭ꯔꯥꯏꯚꯔ ꯉꯥꯡꯉꯤꯁꯦ ꯎꯝ ꯑꯁ ꯃꯥꯗꯤ ꯐꯦꯃꯁ ꯑꯣꯏꯔꯦꯗ ꯗꯨꯕ꯭ꯂꯤꯗꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦ ꯗꯨꯕ꯭ꯂꯤꯗ ꯑꯣꯏ ꯃꯥꯜꯂꯦ ꯀꯌꯥꯝ ꯆꯥꯎꯔꯦ ꯌꯦꯡꯉꯨ ꯏꯁꯇꯦꯃꯥꯁꯦ ꯆꯥꯎꯋꯦ ꯃꯐꯝꯗꯣ ꯀꯔꯝ ꯀꯥꯟꯒꯤꯅꯣ ꯌꯦꯡꯉꯣꯅꯦ ꯃꯥꯏ ꯑꯦꯀꯥꯎꯟ ꯆꯪꯉꯣ ꯑꯗꯨ ꯉꯁꯤꯒꯤꯔ ꯑꯩ ꯗꯨꯕ꯭ꯂꯤꯗ ꯌꯦꯡꯉꯨ ꯑꯪꯀꯜ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯣꯏꯗꯤ ꯉꯁꯤ ꯑꯣꯏꯔꯝꯃꯣꯏ ꯗꯨꯕ꯭ꯂꯤꯗ ꯍꯌꯦꯡ ꯉꯁꯤꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯗꯨꯕ꯭ꯂꯤꯒꯔꯗ ꯌꯦꯡꯉꯨ ꯀꯌꯥꯝ ꯆꯥꯎꯔꯤ ꯌꯦꯡꯉꯨ ꯂꯣꯏꯔꯦꯍꯦ ꯀꯁꯇꯃꯔ ꯃꯤ ꯀꯔꯣꯔ ꯑꯃ ꯍꯦꯟꯅ ꯇꯤꯜꯂꯝꯒꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯗꯩ ꯍꯦꯟꯅ ꯆꯥꯎꯋꯤ ꯑꯩꯁꯨ ꯑꯝꯇꯪ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯇꯤꯃꯥ ꯇꯧꯕ ꯗꯨꯕ꯭ꯂꯤꯒꯔꯗꯅꯦ ꯅꯥꯖꯨꯟꯒꯤ ꯃꯆꯦꯅꯤ ꯂꯩꯔꯤꯁꯦ ꯀꯩꯗꯣ ꯁꯨꯜꯇꯥꯅꯥꯗꯣ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯑꯌꯥꯝꯕꯅ ꯄꯟꯅꯕꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯌꯦꯟ ꯍꯟꯗꯛꯀꯤ ꯊꯣꯡꯕꯗꯣ ꯍꯟꯗꯛꯀꯤ ꯃꯨꯟꯕ ꯍꯧꯔꯦ ꯂꯣꯏꯔꯛꯇꯣꯔꯦ ꯑꯩꯗꯤ ꯇꯤꯟꯕꯨ ꯆꯠꯁꯤꯜꯂꯛꯑꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯇꯩꯃꯅꯅꯦ ꯑꯣꯠꯂꯤꯕꯁꯦ ꯎꯔꯦꯗꯅ ꯄꯤꯁꯀꯗꯣ ꯐꯖꯗ꯭ꯔꯣ ꯁꯥꯕꯝ ꯃꯅꯥꯛꯀꯤꯅꯤ ꯋꯥꯠꯂꯤꯕꯣ ꯈꯪꯗꯦ ꯃꯨꯜꯂꯝꯃꯅꯤꯗ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯗꯣꯔꯤꯌꯦ ꯍꯋꯥꯏ ꯋꯥꯠꯂꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯍꯋꯥꯏ ꯑꯃꯨꯛ ꯊꯣꯡꯗꯣꯔꯤ ꯑꯩꯈꯣꯏ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯑꯗꯩ ꯍꯋꯥꯏꯒꯤ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯦ ꯏꯪꯊꯝꯊꯥꯁꯤ ꯅꯨꯡꯉꯥꯏ ꯂꯩꯔꯪ ꯃꯆꯥ ꯑꯃꯒ ꯇꯧꯔꯗꯅ ꯁꯦꯝꯕꯩ ꯗꯨꯋꯥꯒꯤ ꯃꯔꯝꯗ ꯍꯥꯞꯄꯁꯨ ꯌꯥꯏꯗꯅ ꯁꯤ ꯗꯨꯋꯥꯒꯤ ꯃꯔꯝꯗꯗꯤ ꯍꯥꯞꯄ ꯌꯥꯏꯗꯅ ꯍꯋꯥꯏꯒꯤ ꯃꯔꯣꯏ ꯊꯝꯍꯧꯕ ꯅꯠꯇ꯭ꯔꯣ ꯏꯇꯩꯃ ꯑꯣ ꯐꯨꯠꯄ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯣ ꯑꯗꯨ ꯐꯔꯦ ꯊꯨꯝ ꯍꯥꯞꯆꯜꯂꯒ ꯐꯨꯠꯇꯣꯛꯑꯣ ꯑꯗꯨꯝ ꯐꯔꯦ ꯂꯥꯁꯇ ꯑꯩ ꯆꯥꯔ ꯂꯥꯛꯑꯦ ꯍꯥꯏꯔꯛꯇꯅꯅꯦ ꯀꯌꯥꯗꯤ ꯌꯥꯅꯔꯕꯣ
ꯇꯨꯝꯅꯤꯡꯉꯕꯣ ꯀꯥꯏꯗ ꯍꯌꯦꯡ ꯆꯠꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯅꯥꯕꯤꯔꯣꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯈꯤꯕꯅꯦ ꯇꯣꯂꯦꯟ ꯈꯨꯟꯗ ꯀꯨꯏꯔꯦꯕ ꯆꯠꯇꯕ ꯑꯗꯣꯝ ꯁꯥꯏꯠꯇꯣ ꯂꯛꯈꯤꯄꯨꯔꯒꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯅꯣꯏ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅ ꯋꯥꯠꯂꯤꯗꯅ ꯖꯅꯋꯥꯔꯤ ꯃꯌꯥꯝ ꯋꯥꯠꯂꯤ ꯋꯥꯠꯄꯨꯗꯤ ꯋꯥꯠꯂꯤ ꯆꯨꯝꯃꯦ ꯑꯗꯨ ꯆꯠꯂꯨꯁꯦ ꯑꯍꯨꯝ ꯍꯥꯏꯕ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯊꯥ ꯑꯍꯨꯝ ꯃꯊꯪ ꯊꯥꯅꯤꯅꯦ ꯏꯕꯨꯡꯉꯣ ꯊꯥ ꯑꯍꯨꯝꯂꯗꯣ ꯀꯔꯤꯅꯣ ꯁꯅꯥꯕꯤ ꯍꯥꯏꯔꯤꯗꯤ ꯌꯥꯝ ꯉꯔꯥꯡ ꯀꯩꯅꯗꯅ ꯑꯃ ꯌꯦꯡꯉꯨ ꯍꯥꯏꯕ ꯋꯥꯔꯤ ꯑꯣ ꯋꯥꯔꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯅꯨꯄꯤꯅꯗꯤ ꯇꯥꯒꯗꯕꯅꯦ ꯊꯕꯛ ꯁꯨꯕꯗꯀꯣ ꯇꯥꯏꯝ ꯄꯥꯁ ꯌꯥꯝ ꯑꯣꯏꯕꯅꯦꯕ ꯋꯥꯔꯤꯕꯨ ꯇꯥꯕ ꯍꯧꯈ꯭ꯔꯗꯤ ꯑꯗꯨ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯇꯥꯅꯤꯡꯉꯛꯇꯦ ꯑꯗꯣ ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯔꯤꯌꯦꯂꯤꯇꯤ ꯋꯥꯔꯤ ꯌꯥꯝ ꯇꯥꯕ ꯄꯥꯝꯃꯦ ꯀꯔꯤꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯀꯔꯤ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯒ ꯁꯤꯡꯖꯃꯩꯗ ꯂꯩꯕꯗꯣ ꯅꯝꯕꯔ 4 ꯆꯥꯔ ꯁꯤꯕꯗꯣ ꯃꯆꯥꯅꯨꯄꯥ ꯁꯤꯈꯤꯕꯗꯨꯔꯣ ꯀꯃꯥꯜ ꯀꯃꯜ ꯃꯣꯏ ꯃꯌꯨꯝꯗꯨ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯌꯥꯏ ꯌꯥꯏ ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯑꯩꯗꯤ ꯆꯠꯅꯤꯡꯉꯤꯅꯦ ꯑꯁ ꯃꯩꯆꯥꯛꯇ ꯁꯤꯕꯗꯣ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯃꯁꯤꯡꯅꯤ ꯁꯤꯡꯖꯃꯩꯗ ꯃꯁꯖꯤꯠ ꯃꯆꯥꯒꯤꯗꯨꯗ ꯊꯣꯏꯕꯤ ꯀꯥꯏ ꯂꯩꯕꯗꯣ ꯊꯣꯏꯕꯤ ꯃꯌꯨꯝꯗꯤ ꯑꯀꯨꯞꯄꯤ ꯃꯅꯥꯛꯇꯅꯤꯗꯅ ꯃꯣꯏꯗꯤ ꯈꯖꯤꯛꯇꯅꯤ ꯑꯀꯨꯞꯄꯤ ꯊꯣꯏꯕꯤ ꯆꯥꯎꯕ ꯃꯣꯏ ꯃꯥꯃꯤ ꯃꯣꯏ ꯏꯃꯨꯡꯗꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯈꯔ ꯈꯪꯉꯕ ꯇꯥꯏ ꯇꯥꯏ ꯁꯤꯁꯤ ꯀꯦꯃꯦꯔꯥꯗ ꯄꯥꯜꯂꯤ ꯏꯃꯨꯡꯗꯨꯗ ꯃꯃꯤꯗꯣ ꯑꯣꯏꯔꯝꯒꯅꯤ ꯑꯇꯣꯝꯕꯤꯗꯣ ꯅꯠꯇꯦꯍꯦ ꯒꯥꯔꯤꯗ ꯆꯥꯎꯕꯗꯨꯔꯣ ꯂꯃꯥ ꯕꯁꯇꯤꯗ ꯑꯣ ꯑꯣꯡꯕꯗꯣ ꯆꯥꯎꯕ ꯂꯝꯕꯥ ꯕꯁꯇꯤꯗ ꯑꯣꯡꯕꯗꯣ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯇꯨꯡꯗꯨꯒ ꯄꯥꯝꯃꯨꯏꯍꯦ ꯀꯩꯗꯧꯈ꯭ꯔꯦ ꯀꯥꯏꯈꯔꯦ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯑꯣ ꯑꯗꯨ ꯐꯖꯕ ꯒ꯭ꯂꯥꯁꯇꯣ ꯅꯞꯄ ꯌꯥꯅꯤꯁꯦ ꯂꯝꯕꯥ ꯕꯁꯇꯤꯗ ꯅꯠꯇ꯭ꯔꯣ ꯑꯣꯡꯉꯤꯗꯣ ꯃꯥꯅꯤ ꯁꯤꯗꯅꯤꯅꯦ ꯁꯤ ꯀꯥꯈꯠꯈ꯭ꯔꯒ ꯃꯥꯅꯦ ꯂꯝꯕꯥ ꯕꯁꯇꯤꯗꯅꯦ ꯑꯩ ꯂꯝꯕꯥ ꯏꯆꯥꯅꯨꯄꯥ ꯕꯁꯇꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯅꯤ ꯖꯒꯥꯗꯣ ꯕꯁ ꯀꯥꯟꯇꯤꯗꯅꯤ ꯅꯣꯅꯤ ꯌꯦꯡꯉꯣ ꯁꯤ ꯂꯥꯛꯑꯣ ꯁꯅꯥꯕꯤ ꯍꯤꯞꯄꯅꯤꯔ ꯅꯠꯇ꯭ꯔꯒ ꯐꯝꯃꯤꯅꯤꯔ ꯍꯣꯏ ꯐꯝꯃꯤꯅꯤꯔ ꯍꯤꯞꯄꯤꯅꯤꯔ ꯐꯔꯦ ꯍꯤꯞꯄꯨꯔꯒꯦ ꯁꯤ ꯍꯌꯦꯡ ꯅꯞꯄꯤꯌꯣ ꯑꯗꯨ ꯁꯤꯡ ꯑꯃꯇ ꯏꯟꯁꯜꯂꯝꯃꯣ ꯁꯤꯡ ꯑꯃ ꯑꯅꯤ ꯌꯥꯅꯤꯌꯦ ꯂꯣꯏꯔꯕ ꯂꯣꯏꯕ ꯍꯥꯏꯗꯤ ꯏꯟꯖꯥꯡꯗꯤ ꯂꯣꯏ ꯍꯥꯏ ꯄꯨꯖꯟꯈꯔꯦ ꯁꯤ ꯗꯥꯏꯔ ꯐꯨꯜ ꯏꯃꯤ ꯕꯕꯥꯒꯤ ꯂꯥꯛꯑꯦ ꯍꯥꯞꯀꯦ ꯑꯩ ꯃꯣꯕꯥꯏꯜ ꯊꯝꯃꯝꯃꯦ ꯆꯪꯉꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯌꯥꯝ ꯄꯤꯔꯛꯄꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯤꯔꯛꯈ꯭ꯔꯕ ꯐꯔꯦ ꯃꯌꯥꯝ ꯊꯝꯃꯒꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯂꯩ ꯃꯥꯜꯂꯦ ꯑꯗꯨ ꯆꯦꯔ ꯑꯃ ꯍꯦꯛꯇ ꯂꯧꯁꯤ ꯊꯝꯃꯦ ꯑꯉꯥꯡꯁꯦ ꯆꯥꯛ ꯂꯥꯝꯃꯦ